Online Manipuri Numidangi Pau Miing Tabiriba Pumnamak Puthoi Laishramna Khurumjari Ahanbada Maroiba Pau Churchanpur Tuibongda Makhatana curfew thamli curfew manungda mioi amagi asi bhakchang phangle Churchanpur district ta pamdaba thodok sing thoktanaba lengaki maikaidagi lokholakpa khongthangi saruk ama oina District Magistrate Churchanpur gi Puriba Danu Kumar IAS thokiba order amana ngarang ayuk pung tarukta gi Churchanpur district ki Tuibong subdivision gi akoiba mafam singda Bhartiya Nagarik Suraksha Sanhitya BNSS 2023 gi makhada curfew thamjinkiba adu ngasi su lokthokpa leitri cheirak sida ngarang ayuk Churchanpur gi ti Khajang village da masak khangdaba singna mioi ama halaga hundok lamle hairi leikhidraba mioi adu gi asi bakchang police na thodok thokpham dagi lokhatlaga Churchanpur district hospital da thamkhre Leikhidraba mioi ado Churchanpur gi Ngahathal village dagi Khamthalian Elias Henry Guite Kunifugani thoi apokpa Jamjachin Guite kawi hari mahang matau karamna siramlibano haiba chap chaba khangba ngamdri maki masada sokpagi dakpham leirami hari thodok aduga mari leinana Churchanpur police na case ama lokhatkre hari nakala maramda Kuki Jo village volunteer Kezeng Bibi amadi United Travel Volunteer UTB na ngarang ayupung mga dagi kaukiba total shutdown gi khongjang loisinkhre Housing makhata na Churchanpur district ki Tuibong area da curfew thamlabasu curfew manungda Tuibong bazar amadi Churchanpur town da Kaithel sing kana khibaga loinana dukan sing thong hangnakhi loinana lambida chathok chasin tawkhi hairi Kuki Millitantsinga nongmai kapsin duna landarakadra haibagi mi paiba poknare Kuki Millitantsinga yamna tongna nongmai amadi bom kapsin duna landafam oiriba Imphal East district ki lamlai kendra gi manung channa leiriba Maitai Khul Singh haibadi Santi Khongbal Sabungkok Khunau Thamna Pokpi amadi anakpada leiriba Khul Singh miyam amuk hanna Kuki Millitantsinga nongmai amadi bom kapsin duna landarakadra haibagi mi paiba poknare hairi Hiram asigi matangda mathakta pankriba Maitai Khul Singh asi khunja singdagi pauche sina phangba paugi matung innadi Maitai Khul Singh naknana leiriba Sangram Kuki Khulda hauji Kuki Khulai paiba sing nauna changsilakpaga loinana mafam aduda choba kem sing saduna leishinba hokre ngasi dagi numit kharani gi mamangda khunja singna lokloklam dai matam oirakpana maram oiraga pamdaba thodok sing thoktanaba manak nakpa Khul Singh gi hauji oiriba fibam khangdoknaba drone thadoktuna yengsinba matamda Kuki Singna toina landarakliba mafam ama oiriba Sangram Kuki Khulgi matai thangba labuk katainaba mafam singda Kuki Khulai paiba sing leiba uba fangki hairi drone thagatuna yengba matamda mafam aduda Kuki Khulai paiba mioi 15 rom leibaga loinana makhoina chathok chasin tawbada sijinnaba gari makhoigi leifam sing amadi Maitai Khul Singha tainaba mafam singna nauna Kuki Khulai paiba singna leinaba bunker amadi kemna chingba sajinba uba fangki hairi Oiriba fibam asida Santi Khongbal Sabungkok Khunau Thamna Pokpi amadi anakpada leiriba Maitai khunja sing laurok pantha matam asida labukta kumdana lau lokpagi thabak tawnaba hotnabada yamna chawna akiba pokle maram aduna leingaki maikaidagi athuba mieng sangbiduna Kuki Millitantsinga asi takthoktuna miyamna labukta kumduna aki akhang leitana lau lokpa yanaba thabak paikhatpiu hairi ngamkhai ngakpa chatpada leikhidraba apunba yawol lanmi singi mafamda awaba fongdorakli Tha asigi kulhumdoi ayuk pung mga taba matamda yawolup taruk KCP KYKL Pripak Pro RPF PLA amasung UNLF ki apunba yawol lanmi ng Manipur gi ngamkhai ngakpi thabak chatpada PLA gi lanmi captain oinam gulu LS by Babu apukpi gi mingna Opisak Devi Pripak Pro gi fingang lanmi captain Wahengbam Sir Kumar Elias Sopaiba apukpa gi ming W Dev Singh apukpi gi mingna W Memcha leifamna hiangnam awang leikai amasung Lance Corporal Nongmaithem Bonishana Elias Nongdon apokpa giming and Raju apokpi giming na and Sangita leifam na wangkai angom lekai degi yawalanmi makhoi ahum leikhidabada party na awawa fongdorakli aina thingkraba People's Revolutionary Party of Kanglaipak Progressive ki Assistant Publicity Secretary na khuyekpi duna thadorokpa cherol amada thokliba thawdo asi yumlon nariba Laibak anibu thugairaga Kuki Fruit ki leiba ama semhannabagi India government na insillaga thamliba KNFB singa IOF singa punna lumduna leiba mafam ama thugaibada thokiba thodokni leikidraba maruf ahum se ireipak thugainaba changsilagliba kangbu singa sibaki dana lanthengna-bagi thauna lingje leiba athauba thaubi singi I chelaba mamal yamlaba yawol lanmi ngaktani lanfamda thawai thakraba maruf ahumna yawolop singi apunba unity gi igi yumfam ama thonbiramle lehoriba yawol lanmi ekoi pumna maknasu makhoigi thauna lingje leina apunbagi thabak thodangda chingnaba leitana mathodang laukhiba adugumna Lauminasi
Marup ahumgi imung manung mari mata amadi makhoiga tinaramba miyoisinggi pukning wakhal nungaitaba awaba potlumsingbu party na su amasung party tarukna supunna saruk yazari makhoi ahumgi thauna lingjeldu matam pumbada yaw lanmisingi langi lamjing lamtak oirasanu haina party na yaw lupsing amasung miyamda thamlakli. Kamjonggi Singsa village da accident thokpada Tangkhul Macha ani sire. Laibak thiba lambi ki thokdok amada Tangkhul Youth Council TUC gi President amadi Assistant General Secretary laikanaba ngamdana laikhidre. Hariba thokdok asi ngasi ayuk pung 10 makhairom taba matamda Kamjong District Headquarter dagi kilometer 30 rom chatlaga laiba Chasat Police Station na konba Singcha village da thokibani hari. Laibak thiba thokdok aduda laikhidraba Tangkhul Youth Council gi President adugi maming Mr. Themsang Talalnaw kawi ukrulgi nungbi kachui village dagini aduga Assistant General Secretary adugi maming na Mr. Masothing Lunglen kawi mahaksu ukrulgi Saikhor village dagini makhoi ani thodok thokpham adomaktada laikhidabani hairi. Pausina hai Kamjonggi Sangkalok Ramphoi village da pangthokadaba mifam ama saruk yanabagidamak Tangkhul Youth Council gi President na luchingba team ama mafam aduda chatki. Adobu laikhidraba Tangkhul Youth Council ki President amadi Assistant General Secretary na tongliba Mahindra Bolero car adu Singsa village area yorakpa matamda accident thokibani hairi. Thokdok aduda miyoi khara apan nangki hairi. Soklaba sing adugi chap chaba maming mathadi hauzik fawbagi oina khangba ngamdri.